ngasi phongiba khoigi aigi punsi lambida haiba khoigi aigi punsi wari gi lairik se masina aigi ahum suba lairik ni hana khoigi saireng lairik ani ama phongkhre adana aigi punsi wari aigi punsi lambida haiba lairik si aigi punsi da thengnarakhiba awaba nungaitaba kapningba dagi mayam se akoigi laik laisu tamakpada wana akoigi zara helaga school salakpa madu punamakto madu ningsingura-kanda akoigi aina sum ithokjabani aduga aisi yamna tona haitare akoigi setpa chaba ning thungdaba admai tawduna horakpasina akoigi aise ahanbada pion oina thabak changi aigi hingnabu ngamnabu honabada pion oina thabak changakanda thabak pion oina akoigi DM College Science ki library da bookman haiba thabak tu tawrakanda madu tawna aise DM College Arts and Commerce saidu da BCom su tammeba adu thabak tawna lairik tamba maduga ani se punna tawna bhana badai se awaba mayam ama thinne imanaba mayam ama college du tamne moina canteen da sa thaba lakane adagidi ai biro noina canteen da gi sa lo basakani madudai da moi ga ai da thengna hoda da ai no oijiba phibam ai gi mitta gi pi tarkhiba puda mo awaba mayam ama su khangna ai se mi oidam ya de haibagi kano sidai sida aina admai tawduna BCom du so pass torkanda akoigi library science si amu tamme tammakanda library science si tam lorakanda aisi librarian oire admai tawduna adu sumba mayam si torktringai da aisi koigi struggle se angakpa phangna tawrakpa se sanai ai Khopum Dam kaina khoigi None district ta leiriba Khopum Dam ena maming yamjaba mafam gase ai madugi saabda jugali ba yawrai ingnabagi lambi sidai sida tamai toge ba ai punamaktu tawdringai mamang da su ai je Imphal Dimapur lambi sida gase ai je handyman oidana driver oidana gari gase thori imne masi punamaksi ningsingura-kanda ai gi punsi wari si amatangdi ithoga thanamage masi mayamna pabiba pabidaba aigi imung manunggi tungda horeiba isa sing isu suron kang singduna aibu aigi lairik si ithoga thanamamnina pabira-kanda o aigi padu aigi ipudu sumai tawdana yawana honarakanda akoisi magi charon suroni ko khalakanda moida su paramo oija hounanaba mioi baibisi ipa ima lairasu akoi ipa ima da sawyade mi oirana honaba haibase ai mi oir puramnina isagi laibati sana semjigadabni haibase basi aigi isu suron singduda paramo husanu ka haibasi wakhallonda aina hosike aigi punsi wari lainse masi ithokpani Zabusu kai kuma kokcheli aduga Manipuri Literary Society Imphal dagi mikuk kharadan thauram masigi thauram mapu ina lengkap piraga masigi